ngasi numida waram phongkiba tongan tongan ba manipuri sihong singa masum thokiba thodo wathok singdagi maroi I pausing mayam da thamjagi ahanbada kanglaipak ki maira dagi lakusaraga Imphal manungi lambi gi nagyet thari pa upambi singi makhong phawba koilas thajinbana paktaknana sirak pa yari Manipur gi konung oidiba Imphal sar manungi pauna kaithil BT road thangal kaithil pauna kaithil singba akoiba lambi gi nagyet singa thari pa upambi singa si haujuk mapung mari phawa yarakli aduba thari pa upambi singa sigi makongi saruk yauna koilas loina thajinkhibadagi upambi singa si tamna tamna kangsilaktuna siba yarakpigi phibam lakpa yari haina Forest and Environment Department gi masin jatpa miyoi amana phongdorakre Pausi asina Forest and Environment gi masin jatpa miyoi siga wari sanaba matamda phongdorakhibadi Imphal manungi lambi gi nagyeta thari pa upambi singi makongi akoipa saruk ama khakadabani adubu upambi singi makhong yauna koilas thajinbana marum moiraga upambi singa sina nungju tha matamda ising chupsinbagi lambi asi thadapire masidana tana akoiba mafamsu koilas thaba lambi oibana laikhada ising chupsinba ngamdabadagi thariba upambi singa si yamna tapna siraknabagi maram oiganaki mana makha tana phongdokibada Kanglapat ki paringda thariba upambi singa sidi Forest Department ga wa tanaraba matungna niyam gi matungna tharaba upambi yedu gi akoibada sekna sanduna khajilaga ising chupsin pham amadi makhong sompham haiba hana singwa hatna mafam ningthina thami maduna upambi singa sida akaiba karisu leiro edubo thangal kaithil gi lambi paring pauna kaithil gi lambi paring gi nagyeta thariba upambi singa sidi ningthina mapung mari faraklaba matam sida koilas thaba matamda U makhong yauna loinamak thajinkhibadagi upambi sing si tamna tamna siraknabagi asoba maram amoigani athuba matamna upambi singi makhong yauna koilas thajiliba si kothoklaga segna ikoi koisilagi ising saifam har hafam amadi nong tarakpa matamda ising irai laina sangnaba sinbifam thui haiki Mana makhatana hai Manipur lenga ki oina leiriba department singa sina thabak ama tawba matamda mari leinaba department singa tathok tasin tawdaba si yamna lali PWD na koilas thabagi thabak pakhatpa matamda Forest Department da hana pau piraga upambi singa si matau kramna sugaloidabagi haina tanaraga thabak pakhatpa tanaramlabdi pakhatpa tanaramlabdi hauju oriba phibam si oiramloidabani matungdadi mari leinaba department singa wa tanaraga thabak pangthokpagi hainabi laishi haiken su pau sna makhatari Makhasa tharak poina tu pau mohut minister white camp sanamadi commissioner model ground from thadokadabani KSA Municipal Administration Housing and Urban Development Manipur Mahut ki makhada leriba Town Planning Department ki Assistant Town Planner amadi Assistant Architect lowigi recruitment process to yamna sauna asoiba man leiri haiduna lob asina miyamna khankraba matung amadi hairiba recruitment process asi kakthanaba Manipur gi Chief Secretary amadi Mahut Minister da ayiba sirol ama hokiba me tareta bisin khraba sunga si phawba thabak to onthoraktaba haibasi khwaidigi lebak thibani haina KSA gi General Secretary Sanjoy Khulapuna phungdokre wafam asinga si KSA gi office da pangthokpa pawmising unaba ama da mangna phungdokhibani mangna makhatana hai MPSC na lofam thokpa gazetted post oiriba assistant town planner amadi assistant architect hairiba post ani asibo thabak lobagi matamaduda MPSC gi chairman leitabagi ni haiduna khudong chaba lawduna department masana recruitment process tharaga written test yauduna interview khaktamak Tauraga thabak lauki bahaibasi favoritism amadi nepotism tauraga thabak lau yanaba tawkibani haibasi haimam bathloi department asigi maroi khraba post asibu state cabinet na thabak lau bagi ayaba pibaga loinana MPSC na laudabagi da official level committee ama CM naga thabak lau bagi process satakhibani haibasu mode of recruitment di committee asina lepani lakliba wafam di Manipur leiriba PWD ge assistant architect lawbada MPSC lawbada loinana written exam amadi interview gi process loina tawraga kari maram gi town planning da written test tawdriba no haibsini amaramda group A amadi B gi post lawasi MPSC da authorized tawgani haina Manipur gi Department of Personal and Administrative Reforms na English ngani ge kunga mathoi gi July 13 ta thokiba office memorandum amada su mayek singna palli haina phungdokhi mana makhatana permission da phungdokhibadi department gi paisa khra lauthaba yanaba gi dam akhanaba time bound amagi manungda recruitment process losinana ba tawbani hairabasu gazetted post oibana written test topon popani amaramda post ani asi apply tawbu yaba mi masing
asi pungyam yamdabana written exam toraga reason haidokpada matam sangdabanati adubo tawphom dokpo written test ki saru asi kantholaga yamna taha interview khaktamak laukiba asi transparency amadi accountability leitre havani matang asidi hena singning obo wapamana hanagi sip town a planner oiramba aduga hausigna AMRUT scheme yingsinbagi leidiba nepram gitchandra gi hek apokpa masa khalakhiba sin amuk ke hena miyamna singnaba phawlibani maram aduna post ani edura khankraba miyoi singadu makoi gi mari mata khangna sanaba singak tara haibasu kupna thigat pamathok tare maram aduna gazetted post lobu matamda written test tawduna interview khak tawraga laukiba si satnabi yaroi maram aduna recruitment process asi kakthalaga MPS na nauna logadabna ki maram aduna town planning department sathakiba recruitment process adu satnabi yaroi daba aranba process oibana recruitment process adu kaknaba kyar haizaraba sunga si phawba taduna leiba si recruitment process asi niam gi wangmada laktuna duna pangthokpada mahut ki commissioner amadi mahut minister Waikhem Sans yaure hairodabigi maram leti maram aduna makhatana khongjang kya laktringai da mahut ki commissioner amadi mahut minister moral ground from thadokyo hai kenasu pausida makhatana phungdurakli atopa pawmana viral video da siena bani haina police na fajan kiba mitai masa taret thadokpina ba appeal torokli mamang sagi me ahumdagi kuki singna mitai singi mathakta satharakliba sahi helaba lan sigi manungda mitai singbu lan uhonana ba thaturakiba viral video amaga mari lainana security force na fajin kiba miyoi taret athupa matamna thadokhanana ba miyam goiba mifam amangarang Imphal East ki Nungbrang dalaiba thomkhong lairembi community hall pangtokre Nungbrang apun mamaira paibilumna lamdam sigi tuan club organization kaya ga khusam pangthoki ba mi phamad wa ngangki ba singna viral video ga mari lena miyoi taret phajin khraga jail nam sindra ngasi phawba thamba bu akan mamong na yaning da phungtong nakhi mi phamadu ga mari lena nungbrang apun ba maira pa biluki secretary sobita na haikibada viral video du ga mari lena security force singna phajin na thamni ba miyoi taret adu mara leibanati kuki singna horakhi ba lana sida thamoi sokpa de ki khusauna raba miyam gi honi india lenga mas manipur lenga miyoi taret asubu Hanna yengbidana ngasi phawba jela thamliba si yamna pendi miyoi taret si imung manung awaba nangliba kya si ubiraga atuba matamda makoi thadokna balenga na senbiyu haikena su pawsida makhatana palakli atopa pawmana ain gi matung ina serapi gadabani sanajawba lasemba ngarang Thobal district ki oyan singda leiba ibudau pakhang bagi lesang thugai dun laigi mari lainaba polam seram sing mai thadokpadana tana ibudaugi mitamda yekai thingai bigi thabuk satharamba adu fagatuna logi matung ina serak pigadabani haina ining thau sana jaw laisem mana phongdokre wafam singa si sana kunung na pangtokwa pakhang basing hong bigi thorong ga mari laidana pawmi sing da phongdokhibne ining thau na makhatana hai ibudau pakhang bigi sanglen thugai duna amang ada thugan ba haibisi khwai digi lebu thibne lamdam masig sagona duna laklaba Laifamlen sing section na ngak sino thamba mathau tari yellow furup oiriba singa sasariba laifamlen sing da asum na yekai thingai bagi thabuk torak bhaibisi ain gi matung ina thabuk lokat patabani ibudau gi mitam da kulai thaduna sebi setting pi bhaibisi yamna sumnabani maduna mari lena ba authority na thigatuna yekai thingai toramni bakangbu fogatuna logi ba sapsawa serak pi gadabani hai kenasu pawsida makhatana spalakri Makasa tarak point na to perform rims ki moki lamida thasin no thamba barricade lampel khunogi mera pai bisingna thugai na khongbal lang takre rims moki awang thangbu lampel khunau taba lambi si thingduna thamba yare hangdokada bani haina ko na right ta khraba pawbo rims authority na barricade thasin duna laikai gi miyoi sing satok sin tawbada ayat apan pibadagi khusaungaraba lampel khunogi mera pai bising hawrak tuna barricade thugai khre Rims authority na court ki directive wang bada lambi de barricade thamjalakpa se logi wang badani haina maira paibi suna pn da phungtorakli thawdo singa se upung taram ta badwaida masingyam lab ko saunaraba lampel khunau gi maira paibi sing kayan horak tuna rims sumo ki awang thangba lampel khunau lambi gi nongpok amadi nongsup gate rims ki security singa thattuna thamliba barricade singa thugai duna khongbal thadaki Thagdo asiga mari lena lampel khunau gi maira pai bi secretary karam sawa tibin hai rim smoke ki awang da leiba lambi si matam sangna sai anabadagi ko na kumja english ngani ga taraga mari gi september manga da rai ama ta duna hai lambi sida satok domestic work amadi religious purpose na singba thabak thoram singna sijina bada rims authority athing ma pi bi yaroi haina right pi ki
ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13 ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯅ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯔꯥꯏ ꯇꯥꯈꯤ ꯀꯣꯟꯅ ꯄꯤꯈꯤꯕ ꯔꯥꯏ ꯐꯥꯎꯕ ꯁꯤꯡꯅꯗꯨꯅ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯅꯤ ꯃꯈꯥ ꯇꯥꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯀꯔꯝ ꯆꯥꯎꯕ ꯗꯤꯕꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NITꯒꯤ ꯋꯥꯜ ꯊꯨꯒꯥꯏꯔꯒ ꯆꯦꯛ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ 15 ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯔꯤꯕ NIT ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯈꯥꯔꯤꯕ ꯋꯥꯜ ꯊꯨꯒꯥꯏꯔꯒ ꯆꯦꯛ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯃꯤꯑꯣꯏ 15 ꯂꯝꯐꯦꯜ ꯄꯨꯂꯤꯁꯅ ꯒꯥꯔꯤ 5ꯒ ꯀꯣꯟꯅꯅ ꯐꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯅꯨꯃꯤꯠ 15ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ NITꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯔꯅ NIT ꯀꯝꯄ꯭ꯂꯦꯛꯁꯇ ꯈꯥꯔꯤꯕ ꯋꯥꯜ ꯃꯤꯑꯣꯏ ꯈꯔꯅ ꯊꯨꯒꯥꯏꯔꯒ ꯆꯦꯛ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯗꯨꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁꯇ ꯑꯏꯕ ꯁꯤꯔꯣꯜ ꯄꯤꯁꯤꯜꯂꯛꯇꯨꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏ 15ꯗꯨ ꯐꯒꯠꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯆꯦꯛ ꯍꯨꯔꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯣꯇꯣ ꯔꯤꯛꯁꯣ 2 407ꯒꯤ ꯇꯥꯇꯥ ꯑꯃ DI ꯇꯥꯇꯥ ꯑꯃ ꯐꯒꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯒꯠꯂꯒ ꯃꯤꯑꯣꯏ 15 ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯅꯨꯃꯤꯠ 15ꯅꯤ ꯖꯦꯜꯗ ꯊꯥꯖꯤꯟꯕꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯩꯊꯦꯜꯗ ꯌꯦꯔꯨꯝ ꯌꯣꯜꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯃꯥꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯦ ꯀꯩꯊꯦꯜꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯦꯔꯨꯝ ꯌꯣꯜꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯂꯒ ꯊꯥꯗꯣꯔꯛꯄ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯕ ꯈꯔ ꯌꯥꯎꯕꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯕ ꯃꯤꯑꯣꯏ ꯁꯨꯃꯥꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜ ꯔꯥꯏꯠꯁ MCPCRꯒꯤ ꯆꯤꯌꯔꯄꯔꯁꯟ ꯀꯩꯁꯥꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯋꯥ ꯏꯗꯨꯀꯦꯁꯟ ꯁꯤꯟꯗꯨꯅ ꯍꯟꯗꯛ ꯀ꯭ꯂꯥꯁ 12ꯀꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁꯤꯡꯗ ꯀꯤꯌꯔ ꯒꯥꯏꯗꯦꯟꯁ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯐꯦꯁꯤꯂꯤꯇꯦꯁꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯥꯡꯃꯩꯕꯟꯒꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ 2024ꯒꯤ 12 ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯄꯗ ꯊꯥꯡꯃꯩꯕꯟꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗꯒꯤ ꯃꯍꯩꯔꯣꯏ 3 ꯄꯔꯤꯈ꯭ꯌꯥ ꯇꯥꯈꯤ ꯄꯔꯤꯈ꯭ꯌꯥ ꯊꯥ ꯑꯗꯨꯗ ꯃꯍꯩꯔꯣꯏ 2ꯅ ꯐꯥꯔꯁꯠ ꯗꯤꯕꯤꯖꯟ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ ꯀꯩꯁꯥꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯀꯩꯊꯦꯜꯗ ꯑꯉꯥꯡ ꯑꯃ ꯑꯋꯥꯕ ꯇꯥꯕꯗꯒꯤ ꯌꯦꯔꯨꯝ ꯌꯣꯜꯂꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯑꯗꯨ ꯑꯐꯕꯔꯣꯝꯗ ꯈꯜꯂꯒ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯛꯄ ꯌꯥꯕ ꯈꯔ ꯌꯥꯎꯕꯅ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯊꯥꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯃꯥꯟ ꯇꯧꯗꯨꯅ ꯀꯧꯔꯒ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ CoTuꯅ ꯁꯤꯜꯂꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤꯖꯧ 2ꯒꯤ ꯑꯔꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯃꯦ 23ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯗꯔ ꯍꯤꯜꯁꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯐꯥꯏꯂꯦꯟ ꯃꯣꯜꯗ ꯀꯨꯀꯤꯖꯧꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯂꯩꯉꯥꯛꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯁꯦꯠ ꯑꯁꯤꯗ CoTuꯅ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯂꯥꯛꯂꯤꯕ ꯃꯦ 23ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ CoTuꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯃꯤꯟꯂꯨꯡ ꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯃ ꯐꯥꯔꯕ ꯐꯥꯎꯕ ꯃꯈꯣꯏ 2 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯨꯔꯨꯞ 2 ꯑꯁꯤ ꯇꯣꯈꯥꯏꯅ ꯇꯥꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯂꯥꯛꯂꯤꯕ ꯃꯦ 23ꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯔꯦ ꯃꯈꯣꯏꯒꯤ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯜꯂꯗꯨꯅ ꯁꯗꯔ ꯍꯤꯜꯁꯇ ꯂꯩꯔꯤꯕ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯒꯅꯤ ꯂꯧꯔꯛꯂꯤꯕ CoTuꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯟꯕ ꯉꯝꯂꯕ ꯃꯦ 28ꯗ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯁ ꯋꯤꯛꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯑꯇꯝꯅꯅ ꯆꯠꯊꯔꯛꯈꯤꯕ ꯑꯐꯣꯡꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇꯅ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯧꯃꯤ ꯀꯌꯥꯅ ꯂꯧ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕꯅ ꯂꯧꯐꯝ ꯀꯌꯥ ꯂꯧ ꯄꯥꯟꯕ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛ ꯂꯧ ꯄꯟꯊꯥ ꯌꯧꯔꯛꯄ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯄꯥꯟꯕ ꯉꯝꯅꯕ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯁ ꯋꯤꯛꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯦ 28ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯐꯥꯔꯃꯔ ꯋꯤꯡꯁ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯀꯦ ꯊꯣꯏꯕ ꯃꯤꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯑꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯧ ꯄꯟꯊꯥ ꯌꯧꯁꯤꯜꯂꯛꯂꯤ
ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯄꯥꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯑꯃ ꯇꯝꯄꯥꯛꯀꯤ ꯂꯧꯃꯤꯁꯤꯡꯅ ꯄꯣꯛꯂꯤ ꯍꯧꯖꯤꯛ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯆꯞ ꯆꯥꯕ ꯂꯧꯃꯤꯁꯤꯡꯅ ꯃꯤ ꯄꯥꯏꯕ ꯄꯣꯛꯍꯟꯗꯅ ꯂꯧ ꯄꯥꯟꯕ ꯉꯝꯅꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯂꯧ ꯈꯣꯏꯕ ꯑꯃꯗꯤ ꯄꯥꯟꯅꯅꯕ ꯂꯧꯐꯝꯁꯤꯡꯗ ꯆꯪꯕꯗ ꯂꯧꯐꯝ ꯀꯌꯥ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯧꯔꯣꯛ ꯄꯟꯊꯥꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯒꯤ ꯐꯥꯔꯃꯔꯁ ꯋꯤꯡꯅ ꯂꯧ ꯄꯥꯟꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯂꯧꯐꯝꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯑꯃ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒꯅꯤ ꯍꯥꯏꯔꯤ ꯈꯟꯅꯒꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯂꯧ ꯄꯥꯟꯅꯅꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯌꯥꯠꯃꯤꯟꯅꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯧ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯃꯤꯒꯤ ꯌꯩꯐ ꯊꯧꯔꯥꯡ ꯊꯕꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯍꯟꯕ ꯍꯥꯏꯕꯅꯆꯤꯡꯕꯅꯤ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯒꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯑꯦꯟड ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯤꯝ ꯑꯃꯗꯤ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔꯁ ꯋꯤꯡ ꯑꯅꯤꯅꯁꯨ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯟꯕ ꯉꯝꯅꯕ ꯑꯦꯂꯥꯔꯠ ꯑꯣꯏꯕ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯝꯗꯨꯅ ꯂꯧꯐꯝ ꯃꯥꯡꯍꯟꯗꯅ ꯂꯧꯎ ꯁꯤꯡꯎꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯝꯕꯤꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯄꯟꯕ ꯊꯣꯛꯍꯟꯗꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯃꯗꯤ ꯑꯀꯥꯝꯕ ꯂꯝꯆꯠ ꯆꯠꯄꯁꯤꯡ ꯊꯤꯡꯕꯗ ꯁꯅꯨꯂꯥꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯏꯪ 2004ꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯝꯖꯤꯡꯂꯨꯞ ꯁꯅꯨꯂꯥꯜ ꯃꯁꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯁꯥꯐꯣꯡꯈꯤ ꯏꯪ 2004ꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023 ꯑꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯀꯌꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯁꯅꯨꯂꯥꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯀꯣꯏꯖꯝ ꯁꯟꯇꯤꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯕꯇ ꯅꯠꯇꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯠꯁꯤꯜꯂꯛꯇꯕ ꯃꯆꯦꯠ ꯃꯀꯥꯏ ꯇꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯁꯥ ꯌꯣꯟꯕ ꯅꯤꯁꯥ ꯆꯥꯕ ꯅꯠꯇꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄ ꯃꯤꯒꯤ ꯃꯁꯤꯡ ꯏꯁꯤꯡ ꯏꯆꯥꯎ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯅ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯐꯨꯔꯨꯞꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯇꯨꯝꯕ ꯆꯥꯕ ꯊꯤꯗꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯊꯧꯅꯥ ꯐꯔꯕ ꯏꯆꯥꯁꯤꯡꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯅꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯗ꯭ꯔꯒ ꯆꯥꯕ ꯌꯣꯟꯕꯗ ꯅꯠꯇꯅ ꯑꯀꯥꯝꯕ ꯂꯝꯆꯠ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯇꯨꯡꯂꯝꯆꯠꯀꯤ ꯃꯤꯔꯣꯜꯕꯨ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯂꯧꯔꯛꯄ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯑꯃꯗꯤ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯌꯥꯃꯤꯟꯅꯁꯤ